Loktak Patta Koiba Lakiba Naha Ani Takmu Patta accident Hokpada Laikidre Lakminaba Ani Sokle Thodok a sing around Numidang Pungnipan Makairom Taba Matamda Bisnupur District Moirang Police Station Konba Sendra Amasung Board House Ki Marakta Laiba Loktak Pat Ki Saruko Iriba Takmu Patta Thokibane Thodok Aduda Laikidra Banaha Ani Adude Gari adubu thaurakhiba ningthaujam Premchand chahi kuntaret apokpa en priyo amasung irengbam manaw chahi kunnithoi apokpa ibom chani makhoi animak Bisnupur district ke manung chanba Tronglaubi makha laikai dagine aduga soklabana hani aduna Tronglaubi makha laikai dage konjengbam Bipin chahi kuntaret apokpa Chandra amade Moirang Oksongbong dage Hemam Inauba chahi kunnithoi apokpa khomdon ni haire Impact News na fangba pauda na hamari adu registration number MN05A8327 thaba Maruti Swift car amada Sendra da koiba lakhibane mafam adudage hankhibada gari adu lambi nakalda Janba retaining wall gi tongkhat pasarukta thomlaba matung Loktak Pat ki Takmu Patta tasin khibani haire accident thokpagi pau fangbadagi Moirang police yauna miyam Takmu Patta chongthaduna rescue tauna bahotna ke adubo ising manungda tasinba oibana gari thaurakpa Premchand amade mamang sitta famba manaw gari manungda sina fangke aduga makhoiga lakminaba Bipin amade inaubana kanbangam hauke soklaba miyoi ani ase district hospital da pukhatuna layengki haire